Phurup Mashel gi Marakta Houjik Thengnariba hostage crisis asigi Nung gi Oiba Echel di politics di aduga fibam masida victim na micham miyam na oihobani haina social activist RK Sanayai mana phongdorakli lang thabal kunjo awang laikai de leiba ibudhau pakhang bagi masaikol da ibudhau pakhang ba thaugal lupna sinuna leibak maratapna ingna chikna leina bagi damak ngasi thauni thorama pangthokre thorama duga mari leina na RK Sanayai mana hai Manipur da thokli bairang asi hanadi maikai ani oirambadagi ngasi de maikai ahum thokre mamang da narco terrorist sing na maitai da landarambadagi ngasi di tangkhul liangmai da amuk onsinduna landaba horakle Phurup masi asum lusilakpana ngasi di hostage crisis mayok nare masi pumna magasi center amasung Manipur ngak na lawfum thokpa thaudang lawba ngamlaktaba natraga lawba walakpadagi oibani hairoidabagi maram leite Phurup singi marakta irang thokhalaga political gi karamba khudong chaba lowning libano lamdam asida athubada tangdu laitaba hanjilakani haibasi thajaba wali Phurup singi marakta irang thokpada mapan gi safu kayana khudong chaba lawkhiduna lamdam asi awaba nanghanbani Phurup sing na masa gi identity ngak na bakhona jabagi mathakta Phurup Mashel gi marakta ikai kumnaba leiraba amadi punsin mangamlabadi lamdam asigi apun basaktam kan mangamgani hainasu mahak na makatana phongdokhe Thengnariba politics is the khoi micham singse politics to victim marupani ham sing har nakal ani makta hojiri nakal hum sura hetare thajna the hostage thamna phem chathare masi sum chathana ko se magi logical cycle am laigani kham yaroi da bor phem ma hojik se thorok yai adu message da lofum to kwa maru waiba thokdang ama India government amasung Manipur government anina maru oina India government lofum to ko thokdang do low bang amaktabagi natraga low wat padagi masyum phim si thor pa wagani hai basi sui hai do ngamde